너 살래 주죠. 세. 시네네. 너희 그놈 ጫ고 주죠. 광 나남이 용을 벌레도 못다. 잘 치는 거야 돼 잘. 잘 치는 거야 돼 잘. 아침도 마시면 아이 동하게 잘 마무리해야 돼 잘. 처음도 날 카드는 나게 어려워. 너만 똥누네. 미우시다버. 서스펜 떠오러. 너 들어가나 싱글렁으로. 야네 야나분에 혼이 실리지. 미는 비르버디 꼭 록실로 야들어. 마시기 머뿐 신나네. 톡 리버 마신도 미엔도리브네. 마시 슈퍼글루네 슈퍼글루. 아두더기디 아둠 대단하니. 세. 어이, 우라마. 런던 마시나 코네 마을이 나더라. 의는 그도 배우다. 능 것이디 강네. 어이, 로이프로 아무튼 렘타여로. 마가샤 민네버싱도 아디시 로이프로. 룸세 록독실무 파니샤. Come on. 됐어. 어이, 들어. Reto ko dong. Kananta mo panthon ki bera. Kay na tayo siya bunga. Pot kudimak amom tongon check to ko daba. With camera. Go fast. Tima warobiya dene. Kadai? Chelo si bibiro. Kay na tayo siya bunga. Chelo si bibiro ni tima. Kadai no. As. Kay na kasi dia. Beg do si bibiro. Kay na tayo siya bunga. Piro ni. Kanaro ini. As. Te moina season abong khangdana pai dana thamiba. Sale singado mapu sengma dang pithok kitabani ni. Losen na thamiba sale sing loin puthok piro. Madune te moigi phagani. Aduga itay mana siriba sana likol sing du loi lokthok piro. Sokloi lo senda bani ba noi na mam chasi. Bemo. Bema. Si payam la ine kari gino si dia. Bema. Sipayam la ine koirom da karigino sidia. Kaito ba yaurozan onhei mari sanga isiboy koirom da. Bema, matam naga matam bata ba sida imong sanga ola onhei nang bo. Sipayam la enhei noi bo. Hai, nang bunin hei kauri sen nupi. Moi mamam sa sidi ba sipay la e sanga o harga. Kaino ne khoi bo hai sibo. Ai ma, sir. 반토이. Yam thazadi chango. How are you? Fine. Nice to meet you. I nangi yum set thiba lakone ne. Nang unabase yam nungai rene. I'm so happy. Ashin nangi yumla. Mani sir. Sir, akhoi bok ne. Sina akhoi mane. 이보 구름자리. 이마 구름자리. Yarene. Sir, lingsin. Dapiba. Kailera. Dapiba dagi ai kinumta request tawjage. Nang na ga doi khange. Pandoi dagi loi tare. Adu boy disi demi sinam gi demak laki bane. Waro yate. 반토이. 세
nangi appointment letter ni nangi authority dagi aina request toraga makhoina nangi resume bu yamna kupna yanglaga thabak asi piribani nang asidi government ki job am phange nangi pamjabadu naning tamna chathaba yaredana haujikti yam nungairani Sir, I am nungaye. Aduga sir busu thagatjari. Ngasidi I am harawe. Adubu aige suk nungai batan jase. Mikupsida loikrani. haibadi Ipa sauna aigidi ipa sakna yengsin biduna lakkibani. Soi kiba kaya leirabasu aige amadi akhoi mungi yengbiduna ipa saubu sarna amtang akpiyo. Mahak yaudraba aigi punsi se. Nungay ba mapung paro ye sir? Mr. Sanajoba nahang nadi asuk changba matamse makhoina waraba matamda karimata yengshin bidana kana laijitrabi amagum inthoklaga thambiri nangna waraba matam khudong thiraba matamda ngasidi nangi nasasina nangi damak lebli ikaitra nangi nasan pisin sidra masini lamdam sigi awang bathaki yamna ideal oiba culture masibuni malem sigi mipum khudimangna ikai khumnariba respect tawriba makhoi pumna maksigi yanglaga yumda leibagi ayaba piraban Sir, Imagi banthoi aina wakhan thenbi oiru aina aigi icha khaktabu isani aina khallubada namana jabu yamna lana laudu nang ima chawbi bo waru bo yade ko 상라와 마담다기 알라만 칭나 나크나 탐비람나바 나키시다 나시기 기실리바 농시바기 리플시나 아무케나 제나 punchindana akoina akoigi inaki saktambu ngangna bonasi ibungo piba nang itay mabu waru bo yade